Norris Window TV na sandok chariba nungtil ki pau mi ing tabiri ba namapu ahan makada taram nok chari. Ngasi Imphal da phongkiba maru oiba pauche singi manungda maru oiba pauche oiba huyenlan pau amadi naharol thaudangi editor gi ayaba laujaraga pauche sa phongkiba maru oiba pausing patuk chari. Ahan bada local news. Khamen loktagi kuki khulai paiba singna nongmai kap thorokpada Assam Rifles na yengduna laiki. Thasigi mapangi numidang pung nipan makhairom tarakpa aduaida pung tara fawbada Khamen loktagi kuki khulai paiba singna nongmai round masing thingamdana kap thorokpadagi nongsungi khunja sing mi painakri. Thodok adu thokraba matungda ngasi paumi singna nungsumda mafam aduda leiramliba security gi fibam amadi nongsungi khunja singi akhanaba unakhibada khunja singi maikaidagi mafam adubu ngak senanaba leiriba kuntraga mathoi suba Assam Rifles ki kangbu singda yamna penadana phongdorakhi nungsumdagi ngangom ongbi sandhyana phongdorakhibada mafam asida khundaduna leiriba mitai singi nomagi suraga chajaba ngaktani thabak suba chachariba khunja singbu kihan khanghanbagi mawongda nongmai kapthorokpagi mau thawong adu kandem tawi mafam adubu ngakpi gadoriba Assam Rifles ki nongmai kapthorak likhiba kuki maikairomdagi operation chathabagi mahutta nongsumlomda oina onsilaktuna nongsungi maikaidagi nongmai kapthokhibra haina Hanglakhiba asi laibak thibani nongmai kapthorokhibaga khudakta operation chathaduna kuki lamhenba singfabagi mahutta mitai oina onsilakliba asina Assam Rifles na manipur irang asi nahawnana amuk chawthorokpa pambagi mawong mali haibada haimanba thokloi manipur lengak ki maikaidagi su hojik fawa operation chathabagi wafam leite ngasi ayuk sagolman police station gi OC Nongshum da laklami adubu khunja singna ngarangi thodok adugi matangda hangbada paukhuma mata piramkhide Manipur da leiba president role lengak asina mitai da khaktan onshinba kukibuna kaw thabagum thadokpa mitai macha singna khul ngak na bagida makta pairam ba khulai pumna mak lokhat khraga kukibuna nomai kap thorokpada athengba pidana haibasi lengak asina michang mikhai naina thabak tawi takpani Ngarang ahing longmai kapthorokhiba adu mijeng amada yenglabadi kuki singna khongbal tangkhulgi mathakta leiriba chingsang paringda thariba popi pambi sing khangkidanaba micham singda kihan khanganbagi thabak chatharakpasu mali kuntraga mapan ngapigani kuntraga manga suba Assam Rifles na leiriba post adugi nak yetta yamna nakpa mafamda hojik paktana na popi thari pumna mang adu Assam Rifles su khangde udi haiba yaroi Hojik popi lokpagi matamni maram aduna makhoina yelaktanaba thoina nongmai kapthorokpa mali hiramasiga mari leinana manipurda hojik lengak pairiba president rule lengak asibu luchingba governor na tuminna leishinpham thokti Khamen lokta leiriba kuki khulai paiba sing adu lengak ki suspense of operation khuyek pinaraba kangbuni makhoina maram amata leitana miyambu kihannaba nongmai kapthokpa haibasi shugi ground rule masana thugaizarabani Makhoigi mahutta lengak asina operation chathaduna lokhatfam thokpa thabak sing lokhatpiu nomagi suraga hingjariba nongsungi miyambu lengak asina ngak shenbiu kuki lamhenba sing faraga cherak pibiu haina phongdorakhi press na phongba pawgi likhul amana hai ngarang numidang pung 9 makhairom tarakpa duwaida ihan hanba oina nongmai rang kun hena kapthorakhi makhatana pung 10 tarakpa matam aduwaida amuk nauna rang Kuntra hena kapthoraki ba nongmai makhol sing adu afaba makhalgi automatic rifle oigani khunja singna kuntra ga manga suba Assam Rifles da hangluba matamda kuki singna yu ngawraga nongmai kapthoraki bani haina pakumpiraki hairi MLA Biswajit Amadi Basant Kumar Bot Lepa Thingzali KCP MCA MLA Biswajit Amadi MLA Basant Kumar social boycott tobaga loina bot lepa thingle haina aina thinkraba lalholu KCP MC progressive na thadorokpa cherol amana phongdorakli lona thinkraba KCP MC progressive ki information and publicity secretary Mahikhomba Maitai na thadorokpa cherol amana hai leibak amagi mapi mapasak na leiriba miyamgi mihut sing atamnana lukki mayokta singna rakraba matungda chaibi chaithing nangnamdaida sorry haiba wahai amana sengdok senjin tawraga langjaruba maral sing adubu kokpinaba hairakpada party na taraina kopi batawraroi micham miyam khaknatana leibaki mapi mapasak na leiriba miyamgi mihut singi sengdok senjin wafam sorry haiba wahai asigi fida lukta leite
Madam Aduna Sangai Festival boycott ki mayokta thona fana lepluba Thongju Kendra ki MLA Thongam Bishwajit Nambol Kendra ki Thongnauzam Basanta Kumar hairiba misak ani sigi matakta social boycott thambaga loinana general election gi vote lepadasu chahi taret athingba thamjinbagi warep loop asigi standing committee na laure haina wafam kanglei miyam da khanganjari hairi cherol asina makha tana hairiba MLA anigi explanation kupna khana nainabada yamna MLA amadi ka henangak chaw thekpagi thawong chatharakli leibak miyamgi aduk chiraba tanfamda apunbagi kholaw amaga loinana haukiba November 18 da KCP MC Progressive na Sangai Festival sinjalakpagi damakta general strike boycott tawkhibadu nongmagi suraga hingliba shinmi kayagi mahi tamjariba mahiroy sing mana masing yoduna macha masugi chakhaw nongmagi thakjari Pujariba ekhoigi ima ibil sing kaya singdadi kokta khut hapna khrabani makhoina leibaki damakta kathoktuna Sangai Festival gi mayokta amata oina lepkhibadu MLA anina uttagi haijin baga pangkhak ohenkhibani Party na MLA anigi manakta thamliba social boycott asigi mayokta kanagumba Laikai Club Organization family gi luhong khudongba Sora Deva Karmana chingmada baton tawduna yawhallamba taragadi maduda changjafam piramba baton tawramliba imung menung sing awafamba tarakpada masa masa gi daita oijagadabani Thongju amadi Nambol Kendra anida leiriba BJP gi President Secretary MLA singi Kuchabik Pradhan member Jila Parishad member Khudimaksu party da athuba matamda paw fawrakadabani hairi Mitai Singna highway da chathok chasin yadribasigi matangda commission da wakalaktri Manipur da thokliba irang sida miyoi bagi hak khongoi nabagi thodok kaya thokpagi manungda hauzik mitai furuki miyoi singna national highway da chathok chasin yadribasigi matangda kanagumba amatana Manipur Human Rights Commission da makhoigi hak khongaunare haina wakalakpa amata leitri haina commission xigi acting chairperson 𝐾𝐲𝐸𝐬 na phongdokri Wafam asing asi malemgi mafam khudimakta pangthokpagum commission asina senduna Hotel Classic Grande da pangthokpa International Human Rights Day gi humdraga tare laksuba thoramda phongdokhibani Thorongi manung channa pawmi singna hangba wahangi pawkhumda mahakna hai hauzik thokliba irang asida leibak thibadi ngasi fawba michai furuki miyoi singna national highway singa chachok chasin yadre haibasi Manipur pumbagi oina leiriba commission da wakalakpa leitri Commission da wakalaktaba asina amaromda thamkhrabasu National Human Rights Commission natraga Supreme Court asu wakatpa leitri masigi matangda miyamna kutna khanthaba mathau tai haiki Human Rights Defender mayamna Supreme Court sabe or National Human Rights Commission sabe kaliumta koigi community bu swaito discriminate to bino hai masi aina haije particularly mati dina de asomda atopu communities mo jo awa mo gi right mang mayam le ne madu mayam do no mo tasal lakanda koigi human right ne bomi community hak singdo community ko dinga pangan ba ka wa ka chete suncham ani ko human right commission ka cheti mani bule ba jati ko mo chamani men to to samjar mo thoko ba ka wa adu bo koi madu gi tawbangam da bi ko ka do mayam jeli koigi machinery change ba masi sa koigi thanga the system na hai system dina ko ne ko so bu mayam ko system dina implement to ga di jangga field ko mo do si ga no control jere adu si mayam si lei hai na thamjage afaba koigi miyoi ba ma wali hingo changba dignity equality cultural right adi political right nam du phangaga yam phajana koigi mi amoi bagi National News amuk pathokchari West Bengal chingnaningai oiba accident da political luchingba amagi mayokta witness oiba nupa amagi macha sire Mamang chahida West Bengal gi Sandesh Khalida Enforcement Directorate ki official singda chatharaki ba attack aduga mari leinana jail da thamkraba amadi suspend tokraba Trinamool Congress ki luchingba Sahajahan Se ki mayukta maruiba witness oiba nupa ama ngasi macha nupa ga loinana court lakpada lambi da chingnaningai oiba mawongda makhoigi gari da ek truck na thombadagi nupa adugi macha nupa adu sire haina masamaksu sathina sokle hairi accident adu Boyamari manakta leiba Basanti highway mapa macha car tongduna lakpada truck amaga thungaina khibani thodok adu da witness oriba Bola Ghosh ki macha nupa Satyajit Ghosh amadi car adu thorokiba driver Sahnur Mola khudakta leikhide amasung Bola Ghosh na sathina sokhibani
ट्रक अदुना प्राइवेट गाड़ी अदुबु फना सांगा चेंदुना चटलगा मनाक नकपदा लैबा वाटर बॉडी अमगी मनाकता थादरमखी अमसुंग ट्रक अदुसु वाटर बॉडी अदुगी मनाकता लोंगदुना लैरमखी हौजी ट्रक अदुगी ड्राइवर मफम खंगदना लोटख्रे हाइरी मसीना मरम ओइरगा एक्सीडेंट की थौदोक असि कनागुंबा खरना मियोइना थोअनखिबरा हाइबगी चिंगनबा फोंदोकनरखिबगा लोइनना माइकई कयादगी सेंट्रल ब्यूरो ऑफ इन्वेस्टिगेशन दा थिजलहनगदबनी हाइना डिमांड तौनरकली फोरेन खोंचत की मतंगदा राहुल गांधी का बीजेपी का हुनब लेप्ट्री मरम चादना फोरेन लेबाक पंचत चली हाइबा वाफम की मतंगदा कांग्रेस लुचिंगबा राहुल गांधी अमसुंग बीजेपी की लुचिंगबा सिंगना हुनब लेप्ट्री ngasisu बीजेपी की स्पोक्स पर्सन शहजाद पुनावाला नगा राहुल गांधी असी पार्टी तौबा अमसुंग लमकोइबगी लुचिंगबनी हाइना फोंदोकलदुना हंदक राहुल गांधी ना जर्मनी दा चटकेदोरिबसी निंगथम मिफम अदुन मतुंगदा पार्टी तौबा चटपनी हाइना फोंदोखी वाफम मसीदा कांग्रेस लुचिंगबी प्रियंका गांधी ना प्राइम मिनिस्टर नरेंद्र मोदी ना लेबाक असिगी मरुएबा इशू अमदी थौदोक वाथोक सिंगदगी थैदोकनबा मतम येंगदुना फोरेन खोंचत कया सिल्लिबसिदी इकाई खंगदबा मियोइबगी मचटला हाइना पाउखुम पिरखी कांग्रेस एमपी गौरव गोगोई नसु राहुल गांधी की वहां कया की पाउखुमदा बीजेपी न पीबा ngamdraba matamda miyambu chamam nahanba hotnabada natana karigumba miyambu lan lamjingba ngamloi haibagi akiba leirabadi foreign lebak chenduna khangli asigumba india gi mai chopa thabak sing asi BJP khakana tawbani haiki फ्लाइट टिकेट ममलबु लुपा लिसिंग निफुगी मथक यौरिबसी कमदौननो इंडिगो की चरांगनबा मरक्ता स्पाइस जेट की अहेनबा फ्लाइट चामा हापचिनगदौरी दिल्ली हाई कोर्ट क्राइसिस थोकलिबा इंडिगो दा डायरेक्शन पीरदुना एयरपोर्ट पंदुना लैकिबा पैसेंजर खुदिमक्ता कंपेंसेशन पीगदबनी हाइना फोंदोखिबगा लोइनना सेंट्रल लैंगाक्ता ओनसिलदुना डोमेस्टिक फ्लाइट टिकेट अमगी ममलबु लुपा लिसिंग निफुगी मथक यौबा यौरमलिबसी यौहंदनबा थबक थोरम अमता ngasi फाव पाइखतलमद्रिबसी करिगिनो हाइना हंख्री ओरकलिबा फिबमसी नुंगनांगनिंगाई ओइ हाइदुना दिल्ली हाई कोर्ट की चीफ जस्टिस DK उपाध्यायना लुचिंगबा बेंच अमना वाथोक असि पैसेंजर सिंगदा चाउना खुदुंग चादबा मायोकनहनबगी वाथोक खक्ता नते मसिदी लेबाक असिगी ओइबा समिट लोंदा चाउना चैथेंग पिबा वाथोक ओइबना अहेनबा मियेंग चंगफम थोई Civil Aviation Ministry Directorate General of Civil Aviation Amadi Indigo na passengers sing the compensation pinanaba khongthang lokhatkedabani crisis chorpa matamda airlines sing na khudong chaba laudanaba lenga na khongthang lokhatfam thui matam chana center na khut thingjil hodabana asigumba wathok thokpani haiki panba yabadi Indigo gi crisis thokraba matungda center lengang na domestic flight ticket sing asi flight na paigadaba arapagi matung inna mamal asuki matik henba yaroi haina order thokhibaga loinena Indigo gi operation hanagdigi chada tara hantakiba laikri nakal amaromda domestic carrier ama oiriba Spice jet na ningtham thagi oiba schedule passenger masing yam khalakpagi khudong chadaba asi yengsinba ngamnanaba airline asigi oiba ahenba flight chama schedule da hapchilagani haina phongdokri ningtham thagi matamda tourist sing na chathok chasin tawba hengalakpana khongthang asi lokhotpani adubu Indigo gi crisis asi yengduna ahenba flight hapchinaba thorang torokpasu oigani hairi International news amuk pathok cheri Morocco gi Fez city da thangnana laiba building ani ningkhaibada miyoi tarag mapan shikre tara tarukna sokri Morocco gi khwaidagi liraba city singi manungda ama oiriba Fezza building ani ningkhairakpadagi miyoi tarag mapan shikre amasung tara tarukna asokapan nangkre haina state news media na report torakri local authorities tinga thamlakpa warol amada Fez city ga thangnaba Lairiba Mathol Mari Wangba building adu haukiba ahingda ningkhairikibani hairi imung nipan leiba building adu ningkhairakle haibigi pau hek fangbaga local security service amasung civil protection unit singna khudakta mafum adu da changsinduna mi kanba amasung thibo humbagi thabak sing chathaki hairi Fez city asini panshuba century gi matamda laibak adugi hanagi konung oirambada natana masing yambada ahum suba city amasu oiribani state news SNRT gi website thadorokpa report amada ningkhai khraba building ani adu matam kayagi mamangdagi crack chatpagi khudam sing unakhi hairi lengak na matam chana khudong thina ba pai
खत्पा याब थबकसिंग पाइखत्तबना लाइबक थीबा थौदोक अदु थोखिबनी मोरोकोगी अयाम मियोइसिंग लाइबक अदुगी अवांग नोंचुप थंगबा मफमदा खुंदा लैताबगा लोइनना मफमसिंग असिदा फाइनेंशियल अमसुंग इंडस्ट्रियल हबसिंग ओइबदा नतना संगत सागतपगी मफम अमा ओइदुना लागली लेबाक असिदा लौ शिंगुबा nga फाबा अमसुंग टूरिज्म की सेक्टर सिंगदा आशानबा मियेंग थमदुना लेबाक असिगी सेमिटलोन हेंगतनाबगी खोंगथांग अमसु ओइरी चाही असिगी अक्टोबर कुमजा लिसिंग अनिगा कुंट्राद पांथोकदबा वर्ल्ड कप के मांगोइनना मतंग चुनाबा स्टेडियम सिंग सेमगतनबा लैंगा की थौशिल की मायोक्ता मसिंग यामलबा नहासिंग यानिंगदबा खोलाव लाउदुना स्टेडियम संगतपगी महोत्ता लैबाक असिगी मियांगी येंगदुना चौखटपा लंबीदा पुरकनबा तोंगान तोंगानबा चौखट थौरांगी प्रोजेक्ट सिंग पाइखनबा लैंगा की मायोक्ता खोंजंग कया चंगसिनखिबनी नहासिंगना लैंगा के मायोक्ता चंगसिनखिबा खोंजंग अदु नमथनबा होनबदा पुलिसना नोंमै कापदगी मियोय अहुम सिखी अमसुंग चामरीगी मतकता फाजिनखिबनी मारियागी मचानुपीना ममागी महुत सेंदुना नोबेल पीस प्राइज लौखख्रे चाही असिगी ओइना नोबेल पीस प्राइज फंखबी वेनेजुएलागी अपोजिशन लीडर मारिया कोरिना मचाद ओस्लोदा पांथोकपा नोबेल प्राइज सेरेमनीदा सरुक याखिद्रे महाकी महुता महाकी मचानुपी एन कोरिना सोसोना नोबेल पीस प्राइज लौखरी नोबेल इंस्टीट्यूट असिगी वांगांगलोई इरिक आसियामना ओस्लोगी सिटी हॉल नोबेल पीस प्राइज पीबगी थौरम मांगोइनेना नोबेल पीस प्राइज फंखरबी वेनेजुएलागी अपोजिशन लुचिंगबी असि सरुक याररोय हाइना फोंदोखिबनी मसागी चाही यांखैगे निपान सुरबी मारिया कोरिना मचादो असि कुमजाली सिंह अनिगा कुनगा मरिगी अगस्तगी हौदुना लोतुना लैरखिबगा लोइनना वेनेजुएलागी अथॉरिटी सिंगना चेक्सिन वारोल थमनिंगै चरकता महागने लोना चथोकसिन तौनबगी थौरांग पाइखतुना लाखिबनी एंटोनी जनरल तारिक वॉल्यूम सर्बना फोंदोखिबदा वारोल अमदा नोबेल पीस प्राइज फंखरबी मारिया कोरिना नॉर्वेदा लाकपा तारगदी मिरोट अमा ओइना लाकदौरिबनी हाइनसु हौखिबा थादा फोंदोखिबनी नोबेल पीस प्राइज फंगलबी मारियाना आई बच्चेरोल अमदा वेनेजुएलागे मियामना निंखा तमनबगीदमक लांथेंगनरिबा अदु मियामना खंगले हाइकी अरोइबदा सुदान मिलिटरी प्लेन क्रैश तौखरे प्लेन अदुदा तोंगबा मियोय पुमनमक लैखिद्रे सुदान की मिलिटरी एयरक्राफ्ट अमा ईस्टर्न सुदान क्रैश तौखरे लाइबक थीबा थौदोक अदुदा प्लेन अदुदा तोंगबा मियोय पुमनमक लैखिद्रे हाइना सुदान मिलिटरी ऑफिशियल गे माइकैदगी थोकपा चेरोल अमदा फोंदोरकली सुदान मिलिटरी ऑफिशियल न थोकपा चेरोल अदुदा लाइबाक अदुगी मिलिटरी एयरक्राफ्ट कार्गो प्लेन अमा हौखिबा लाइबाक पुपा नुमित्ता टेक्निकल फेलियर न मरम ओइदुना क्रैश तौखिबनी एयरक्राफ्ट अदु पोर्ट सुदान लैबा ओस्मान दीपना एयरवेज ताननबा होटनबदा लाइबक थीबा थौदोक अदु नंखिबनी हाइना फोंदोरकली स्टेटमेंट अदुदा प्लेन काइबगे लाइबक थीबा थौदोक अदुदा पुन्ना मियोय कया लेखिद्रबगे हाइबदु मयेक सेंगना फोंदोखिदे अदुबु तोंगान तोंगानबा न्यूज एजेंसी न तौनरकपा रिपोर्ट सिंगी मतुंग इन्ना लाइबाक अदुगी मसक नाइरबा जर्नलिस्ट ओस्मान मिर्घानी की मचानुपा थोकपा मिलिटरी पायलट ओमरान मिर्घानी लेखिद्रे हाइना रिपोर्ट तौनरकली लान मरम ओजुना दुकी मतिक फिबम सोक्तुना लैरिबा सुदान हाइरिबा लैबाक असि प्लेन काइबगी थौदोक यामना तोइना थोकपा अमदी एविएशन का मरी लेनबा सेफ्टी प्रोटोकॉल सिंग मतिक चादबगी रिकॉर्ड अमसु लैरिबनी पनबा याबदी चाही असिगी हौखिबा फेब्रुवारी थादा पिकलिबा अंगांग अमदी नुपी यावना पुन्ना मियोय 93 तोंगबा मिलिटरी एयरक्राफ्ट अमा ओद्रुमानदा तासिंदुना काइबदगी मियोय कया अमसु लैखिद्रबनी लिसिंग अनिगा तरागा निपाना पुन्ना मियोय तरागा मापन तोंगबा अपिकपा मखल की एयरक्राफ्ट अमसु युबादगी फियोल तमना पाइरपा लंबीदा क्रैश तौखिबगी थौदोक थोखिबसु लैख्रे थौदोक असिगा चप मानना हौखिबा चाही लिसिंग अनिगा तरागा मंगादा रशियाना साबा कार्गो प्लेन अमदा मियोय कया तोंगदुना सुदान की जबा ट्रक ऑफ तौबगा क्रैश तौखिबगी थौदोकसु थोखि हाइरी लैबाक असिदा लैरिबा मिलिटरी फोर्स इन रैबिट सपोर्ट फोर्स की मरकता अकनबा मवुंगदा लान सोकनरिंगै असिगुंबा प्लेन काइबगी थौदोक वाथोकसिंग असिना मिलिटरी फोर्स ता अचौबा निंगहनबा अमदी पोहले हाइरी पनबा याबदी हौखिबा चाही लिसिंग अनिगा कुनगा हुमदोगी एप्रिल थादगी हौदुना सुदान मिलिटरी अमदी RSF की मरकता शक्ति मुनदुना हौजिक फावो नाकल अनिगी मरकता थोकलिबा खुद थोकनबा असिना चौरांगना लिसिंग निफु हेन लैखिदबगी लैबाक असिदा अचौबा ह्यूमैनिटेरियन क्राइसिस अमसु थोकलिना लैरिबनी
North Window Sandokchariba Nungtilgi Pau Pathokchaba Matang Asida Loshinjare Mityeng Tabiriba Pumnamapu Amuka Suhana Kurumjari.